ꯔꯣꯍꯤꯠꯇꯨ ꯃꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇꯨ ꯌꯧꯔꯛꯂꯦ. ꯍꯦꯛ ꯂꯥꯛꯄꯒ ꯀꯤꯆꯟꯂꯣꯝꯗ ꯑꯣꯏꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯂꯛꯂꯝꯃꯤ. ꯃꯥꯅ ꯂꯤꯚꯤꯡ ꯔꯨꯝ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯑꯃꯒꯤ ꯌꯥꯝꯅ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯑꯃ ꯀꯤꯆꯟꯗꯒꯤ ꯇꯥꯔꯛꯂꯝꯃꯤ. ꯔꯣꯍꯤꯠ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯖꯤꯛ ꯁꯨꯛꯆꯤꯟꯅꯩ. ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇꯨ ꯈꯜꯂꯤ. ꯈꯪꯅꯤꯡꯕꯅ ꯍꯦꯜꯂꯗꯨꯅ ꯃꯈꯣꯡꯗꯨ ꯀꯤꯆꯟꯂꯣꯝꯗ ꯒꯝ ꯊꯥꯡꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯝꯃꯤ. ꯃꯥꯅ ꯀꯤꯆꯟꯒꯤ ꯊꯣꯡꯖꯤꯟꯗꯨ ꯍꯦꯛ ꯌꯧꯕꯒ ꯎꯔꯦ. ꯆꯦꯜꯁꯤꯅ ꯗꯥꯏꯅꯤꯡ ꯆꯦꯌꯔ ꯑꯃꯗ ꯐꯝꯂꯒ ꯂꯨꯈꯣꯏꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯤꯕ ꯑꯗꯨ. ꯔꯣꯍꯤꯠꯇꯨ ꯅꯥꯁꯣꯜ ꯄꯤꯛꯅ ꯀꯧꯏ. ꯆꯦꯜꯁꯤ. ꯂꯨꯈꯣꯏꯒ ꯆꯦꯜꯁꯤꯒ ꯄꯨꯟꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯏ. ꯆꯦꯜꯁꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ. ꯃꯥꯏꯊꯣꯡꯒ ꯃꯣꯃꯣꯟ ꯇꯧꯅ ꯊꯣꯡꯖꯤꯟ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ. ꯔꯣꯍꯤꯠꯀꯤ ꯃꯥꯡꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ. ꯔꯣꯍꯤꯠꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯈꯣꯏꯗꯥꯖꯅ ꯌꯦꯡꯉꯤ. ꯃꯥꯅ ꯃꯤꯁ ꯌꯥꯝꯅ ꯇꯧꯔꯤꯕ ꯃꯍꯥꯛ ꯑꯗꯨꯗ. ꯆꯦꯜꯁꯤ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯪ ꯑꯩꯕꯨ ꯃꯤꯁ ꯇꯧꯗꯕ꯭ꯔꯣ ꯔꯣꯍꯤꯠ? ꯔꯣꯍꯤꯠꯁꯨ ꯃꯤꯀꯨꯞ ꯈꯔ ꯆꯦꯜꯁꯤꯗ ꯌꯦꯡꯉꯤ. ꯃꯤꯁ ꯇꯧꯈꯤꯕꯅꯤ, ꯆꯦꯜꯁꯤꯕꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯔꯣꯍꯤꯠꯀꯤ ꯃꯐꯝꯗ ꯆꯦꯜꯁꯤꯒꯤ ꯆꯟꯅꯐꯝ ꯂꯩꯇ꯭ꯔꯦ. ꯆꯦꯜꯁꯤꯒꯤꯗꯃꯛ ꯏꯍꯨꯜ ꯑꯃꯠꯇꯁꯨ ꯐꯥꯎꯗ꯭ꯔꯦ. ꯃꯇꯝ ꯑꯃꯗ ꯆꯦꯜꯁꯤꯒꯤ ꯅꯨꯡꯁꯤꯕꯗ ꯑꯉꯥꯎꯕ ꯑꯣꯏꯔꯝꯕ ꯃꯍꯥꯛꯇꯨ ꯉꯁꯤꯗꯤ ꯆꯦꯜꯁꯤꯕꯨ ꯎꯕꯗ ꯏꯃꯣꯁꯟꯁ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯦ. ꯃꯤꯁꯁꯨ ꯇꯧꯗ꯭ꯔꯦ, ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯗ꯭ꯔꯦ, ꯄꯥꯝꯖꯕꯁꯨ ꯐꯥꯎꯗ꯭ꯔꯦ. ꯁꯥꯎꯅꯤꯡꯕ, ꯍꯩꯅꯗꯕ, ꯀꯂꯛꯅ ꯆꯩꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃꯠꯇꯁꯨ ꯐꯥꯎꯗ꯭ꯔꯦ. ꯉꯁꯤꯗ ꯅꯧꯅ ꯊꯦꯡꯅꯕ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ ꯔꯣꯍꯤꯠꯀꯤ ꯊꯃꯣꯏꯅ. ꯆꯦꯜꯁꯤꯗ ꯃꯤꯀꯨꯞ ꯈꯔ ꯃꯨꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯔꯣꯍꯤꯠ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯐꯝꯂꯒ ꯃꯉꯣꯟꯗ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯨꯈꯣꯏꯗ ꯑꯣꯏꯅ ꯊꯝꯂꯛꯏ. ꯑꯗꯨꯒ ꯍꯪꯂꯛꯏ ꯏꯇꯤꯡ ꯇꯤꯡꯕ ꯈꯣꯟꯖꯦꯜꯗ. ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯤꯗ ꯂꯥꯛꯏꯁꯦ? ꯆꯦꯜꯁꯤ ꯇꯞꯅ ꯉꯛꯆꯥꯅꯅ. ꯔꯣꯍꯤꯠ. ꯆꯦꯜꯁꯤ ꯂꯩꯔꯤꯕ ꯑꯗꯨ ꯅꯥꯊꯩꯔꯝꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯂꯨꯈꯣꯏꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯂꯦꯞꯄꯤ. ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯁꯦ? ꯂꯨꯈꯣꯏ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ. ꯊꯣꯏꯕ, ꯁꯤꯗ ꯐꯝꯃꯨꯅꯦ. ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤꯅꯦ. ꯅꯪꯅ ꯈꯪꯅꯤꯡꯂꯤꯕ ꯄꯨꯝꯅꯃꯛꯇꯣ ꯏꯄꯥꯅ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤꯅꯦ ꯅꯪꯕꯣ. ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤ. ꯆꯦꯜꯁꯤꯅ ꯑꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯔꯣꯍꯤꯠ, ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯅꯤ. ꯅꯪꯅ ꯁꯨꯃꯥꯏꯅ. ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯔꯣꯍꯤꯠ ꯃꯃꯥꯏꯗꯨ ꯆꯦꯜꯁꯤ ꯂꯣꯝꯗ ꯐꯠ ꯑꯣꯟꯁꯤꯜꯂꯤ. ꯅꯪꯅ ꯂꯥꯛꯄꯒꯤ ꯑꯩ ꯁꯥꯎꯕ ꯅꯠꯇꯦꯅꯦ ꯆꯦꯜꯁꯤ. ꯅꯪꯁꯨ ꯑꯩꯒꯤ ꯃꯔꯨꯞꯅꯤ. ꯅꯪꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯄꯗ ꯀꯅꯥꯝꯇꯅ ꯑꯊꯤꯡꯕ ꯊꯝꯗꯦ. ꯑꯩꯅ ꯍꯪꯅꯤꯡꯂꯤꯗꯤ ꯅꯪꯅ ꯁꯤꯇꯤꯗ ꯆꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯈꯨꯡꯒꯪꯁꯤꯗ ꯑꯣꯏꯅ ꯂꯥꯛꯏꯁꯦ ꯁꯤꯒꯤ ꯃꯔꯝꯅꯤ. ꯊꯣꯏꯕ, ꯅꯪ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ. ꯅꯪꯅ ꯈꯪꯅꯤꯡꯕ ꯄꯨꯝꯕ ꯏꯄꯥꯅ ꯂꯣꯏꯅ ꯈꯪꯍꯟꯒꯅꯤ. ꯇꯧꯕꯇꯕꯨ ꯑꯪꯀꯜ ꯀꯤꯁꯣꯔꯒ ꯑꯟꯇꯤ ꯃꯦꯝꯃꯒ ꯃꯐꯝꯁꯤꯗ ꯌꯧꯔꯛꯄ ꯉꯥꯏꯈꯤꯁꯤ. ꯀꯀꯥ, ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯔꯣꯍꯤꯠꯇ ꯀꯀꯥꯅ ꯍꯥꯏꯗꯣꯛꯂꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯄꯥꯛ ꯍꯦꯛ ꯍꯥꯏꯕ ꯌꯥꯗꯕ ꯋꯥ ꯑꯣꯏꯕꯒꯤꯅꯤꯅꯦ ꯆꯦꯜꯁꯤ. ꯉꯥꯏꯕꯗ ꯀꯜꯂꯣ, ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ. ꯃꯣꯏ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯀꯀꯥ? ꯍꯪꯆꯤꯠ ꯌꯧꯔꯛꯄ ꯌꯥꯏ. ꯔꯣꯍꯤꯠ ꯄꯤꯁꯨꯝꯅ ꯃꯦꯟꯈꯠꯇꯨꯅ ꯃꯄꯥꯗ ꯁꯨꯛꯂꯞ ꯌꯦꯡꯗꯨꯅ. ꯀꯩ ꯍꯥꯏꯕꯅꯣ? ꯆꯦꯜꯁꯤ ꯂꯥꯛꯄꯒꯤ ꯃꯔꯝꯁꯦ ꯑꯪꯀꯜꯒ ꯑꯟꯇꯤꯒ ꯂꯥꯛꯇ꯭ꯔꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯁꯤ ꯍꯥꯟꯅ ꯆꯥꯁꯤꯜꯂꯣ. ꯋꯥꯗꯨ ꯍꯥꯏꯔꯒ ꯂꯨꯈꯣꯏꯗꯤ ꯕꯥꯎꯜꯗ ꯍꯥꯞꯂꯤꯕ ꯁ꯭ꯄꯨꯟꯗꯨ ꯂꯧꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯆꯥꯕ ꯃꯈꯥ ꯁꯝꯊꯩ. ꯆꯦꯜꯁꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯣꯍꯤꯠꯀꯤ ꯅꯥꯀꯜꯗ ꯂꯦꯞꯂꯒ ꯕ꯭ꯔꯦꯛꯐꯥꯁ ꯈꯔ ꯆꯥꯈꯤꯁꯤ ꯔꯣꯍꯤꯠ. ꯑꯩ ꯀꯦꯟꯇꯤꯟꯗꯒꯤ ꯆꯥꯔꯦ, ꯅꯣꯏ ꯆꯥꯊꯣꯛ. ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯔꯣꯍꯤꯠ ꯀꯅꯥꯗꯁꯨ ꯍꯥꯟꯅ ꯌꯦꯡꯂꯝꯗ ꯀꯤꯆꯟꯗꯒꯤ ꯑꯃꯨꯛ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ. ꯆꯦꯜꯁꯤꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯔꯣꯍꯤꯠꯀꯤ ꯃꯇꯧ ꯑꯗꯨꯒ ꯉꯁꯤ ꯎꯔꯤꯕ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯃꯜꯂꯦ. ꯆꯦꯜꯁꯤ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯑꯃꯨꯛ ꯐꯝꯃꯤ. ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯆꯥꯁꯤꯟꯕ ꯌꯥꯗꯦ, ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯩ. ꯂꯨꯈꯣꯏꯁꯨ ꯈꯪꯂꯦ ꯆꯦꯜꯁꯤꯅ ꯃꯪꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ. ꯂꯨꯈꯣꯏ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯁ꯭ꯄꯨꯟꯗꯨ ꯇꯞꯂꯞꯅ ꯄ꯭ꯂꯦꯠ ꯑꯗꯨꯗ ꯊꯝꯂꯒ ꯆꯦꯜꯁꯤ ꯅꯣꯛꯇ ꯌꯥꯗꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯩ ꯍꯥꯏꯒꯦ ꯀꯀꯥ? ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯗꯦꯀꯣ. ꯊꯣꯏꯕꯁꯤ ꯀꯔꯝꯕ ꯑꯉꯥꯡꯅꯣ ꯍꯥꯏꯕ ꯅꯪꯅꯁꯨ ꯍꯥꯟꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯋꯥꯔꯧ ꯄꯨꯛꯂꯧ ꯌꯥꯝꯅ ꯆꯥꯎꯕ ꯑꯉꯥꯡꯅꯤ. ꯑꯗꯨꯅ ꯅꯪꯅ ꯊꯦꯝꯅꯧꯗꯅ ꯇꯧꯔꯒ ꯂꯣꯏꯅꯒꯗꯕꯅꯤ, ꯈꯪꯉꯕ꯭ꯔꯣ? ꯆꯦꯜꯁꯤ ꯃꯊꯥ ꯁꯥꯅ. ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯀꯥ. ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯣꯏꯅꯣ? ꯂꯨꯍꯣꯡꯂꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯏꯃꯨꯡꯗꯤ ꯑꯣꯏꯔꯔꯣꯏ, ꯑꯩ ꯈꯪꯉꯤ. ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅꯤ.
ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯗ ꯉꯥꯏꯍꯥꯛ ꯁꯥꯎꯔꯁꯨ ꯀꯣꯟꯅ ꯊꯪꯗ ꯅꯪꯒꯤ ꯆꯤꯟꯊꯛꯇ ꯇꯥꯔꯛꯄ ꯉꯥꯛꯇꯅꯤ. ꯃꯥꯅ ꯅꯪꯕꯨ ꯃꯤꯔꯥꯏꯗꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯃꯤꯔꯥꯏꯅꯤ? ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯗꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅꯔꯤꯕꯗꯨꯅꯤ. ꯍꯣꯏ, ꯌꯦꯡꯉꯁꯤ ꯀꯀꯥ. ꯑꯩꯁꯨ ꯃꯥꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯒꯦ. ꯑꯗꯨꯅꯦ ꯌꯥꯔꯤꯕ ꯃꯈꯩ ꯅꯪꯅ ꯀ꯭ꯂꯣꯁ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯍꯣꯏ ꯀꯀꯥ. ꯑꯕꯦꯊꯣꯏꯁꯨ ꯁꯣꯝꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯂꯤ ꯆꯥꯛꯁꯪꯗꯨꯗ. ꯉꯔꯥꯡ ꯔꯣꯍꯤꯠ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯛꯐꯦ ꯇꯧꯏ. ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯑꯃꯨꯛ ꯂꯩꯈꯤ. ꯊꯣꯡꯖꯤꯜꯂꯣꯝꯗꯒꯤ ꯆꯥꯟꯗꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯆꯥꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯕꯦꯝꯃ ꯅꯪꯕꯣ? ꯑꯕꯦꯊꯣꯏ ꯃꯇꯨꯡ ꯐꯠ ꯑꯣꯟꯗꯨꯅ ꯂꯣꯏꯔꯦ ꯏꯃꯥ. ꯃꯥꯡꯒꯣꯜꯗ ꯕꯕꯥꯒ ꯂꯩꯔꯝꯃꯣ, ꯑꯩ ꯆꯥꯒ ꯆꯥꯅꯕꯒ ꯄꯨꯔꯛꯑꯒꯦ. ꯍꯣꯏ, ꯊꯨꯅ ꯄꯨꯊꯣꯔꯛꯎꯀꯣ. ꯆꯥꯟꯗꯅꯤ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯑꯕꯦꯊꯣꯏꯁꯨ ꯁ꯭ꯇꯤꯜꯒꯤ ꯒ꯭ꯂꯥꯁ ꯑꯃꯃꯝꯗ ꯆꯥꯗꯨ ꯐꯖꯅ ꯍꯩꯔꯦ. ꯑꯦꯄꯜ 2ꯒ ꯑꯋꯥꯊꯕꯤ ꯑꯈꯥꯏꯕ ꯈꯔꯒ ꯑꯪꯒꯨꯔ ꯈꯔꯒ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯂꯦ. ꯅꯤꯡꯊꯤꯅ ꯁꯦꯝꯂꯕ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯂꯦ ꯑꯕꯦꯊꯣꯏꯗꯨ. ꯑꯗꯨꯒ ꯐꯥꯟ ꯑꯃꯗ ꯄ꯭ꯂꯦꯠ 2ꯗꯨ ꯊꯝꯃꯤ. ꯏꯃꯥ, ꯕꯕꯥ, ꯁꯦ ꯆꯥ ꯊꯛꯑꯣ. ꯆꯥꯟꯗꯅꯤꯒ ꯕꯤꯃꯣꯜꯒꯗꯨ ꯂꯩꯃꯥꯏꯗ ꯉꯦꯛꯐꯝ ꯊꯩ. ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯆꯥꯕ ꯍꯧꯏ. ꯑꯕꯦꯊꯣꯏꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯥꯗ꯭ꯔꯦ. ꯃꯃꯥꯒꯤ ꯅꯥꯀꯜ ꯑꯣꯏꯔ ꯐꯥꯟ ꯑꯃꯗ ꯐꯝꯗꯨꯅ ꯂꯩ. ꯏꯃꯥ, ꯉꯁꯤꯁꯨ ꯐꯥꯝꯗ ꯆꯠꯇꯣꯏꯔꯣ? ꯆꯠꯇ꯭ꯔꯗꯤ ꯀꯔꯤꯅꯣꯅꯦꯍꯦ. ꯄꯣꯠꯆꯩꯁꯤꯡꯗꯣ ꯅꯨꯡꯇꯤꯒꯤ ꯌꯦꯡꯁꯤꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ. ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯁꯨ ꯁꯟꯁꯤꯡꯗꯣ ꯂꯣꯏꯅ ꯅꯥꯟꯊꯣꯛꯂꯝꯃꯤꯅꯤꯅꯦ. ꯑꯗꯣ ꯗꯥ ꯁꯨꯔꯁꯇꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ? ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯃꯁꯛꯁꯨ ꯑꯝꯇ ꯎꯗꯦ. ꯃꯥꯗꯤ ꯁꯤꯇꯤꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯍꯥꯏꯅꯦ. ꯃꯊꯪ ꯊꯣꯔꯛꯄꯗꯗꯤ ꯀꯨꯃꯥꯔꯒ ꯇꯔꯨꯕꯤꯒꯁꯨ ꯁꯤꯇꯤꯗ ꯄꯨꯂꯞ ꯄꯨꯈ꯭ꯔꯅꯤ ꯍꯥꯏꯅꯦ. ꯃꯆꯥꯅꯨꯄꯥ ꯃꯇꯣꯝꯇꯅꯤꯅ ꯂꯥꯞꯅ ꯊꯝꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯤꯅꯦ. ꯑꯩꯉꯣꯟꯗꯗꯤ ꯆꯠꯂꯝꯗꯥꯏꯗꯒ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦꯅꯦ. ꯑꯇꯩ ꯂꯩꯔꯤ. ꯅꯈꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯁꯤꯇꯤꯗ ꯑꯃꯨꯛ ꯍꯟꯗꯣꯏꯕ? ꯍꯜꯂꯗꯕꯅꯤ, ꯀꯨꯏꯔꯔꯣꯏ. ꯊꯨꯅ ꯍꯟꯅꯕ ꯇꯧꯀꯣ. ꯁꯤꯗ ꯂꯩꯔꯒ ꯂꯥꯏꯔꯤꯛꯁꯨ ꯄꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ. ꯍꯣꯏ ꯕꯩꯃꯥ. ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ. ꯂꯨꯈꯣꯏꯁꯨ ꯐꯥꯔꯝ ꯍꯥꯎꯁꯇ ꯂꯩꯕꯅ ꯔꯣꯍꯤꯠꯇꯨ ꯐꯥꯔꯝ ꯍꯥꯎꯁꯇꯒꯤ ꯆꯠꯊꯣꯛꯇ꯭ꯔꯦ. ꯃꯄꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯀꯤꯕꯅ ꯗꯤꯟꯅꯔꯁꯨ ꯑꯟꯇꯤꯁꯤꯡꯗꯨꯒ ꯇꯧꯔꯒ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯦ. ꯗꯤꯟꯅꯔ ꯆꯥꯕ ꯂꯣꯏꯔꯒ ꯔꯣꯍꯤꯠꯇꯨ ꯀꯤꯆꯟꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯕꯦꯜꯀꯣꯅꯤ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯔꯦꯂꯤꯡꯗꯨꯗ ꯄꯥꯏꯔꯒ ꯑꯕꯦꯊꯣꯏ ꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯒꯤ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯉꯤ. ꯈꯔ ꯂꯥꯞꯅꯕ ꯃꯐꯝꯅꯤ. ꯎ ꯑꯋꯥꯡꯕ ꯀꯌా ꯑꯃ ꯍꯧꯕꯅ ꯌꯨꯝ ꯑꯗꯨꯗꯤ ꯎꯒꯦ ꯐꯪꯗꯦ. ꯔꯣꯍꯤꯠꯀꯤ ꯃꯤꯠꯌꯦꯡꯗꯨ ꯇꯥꯝꯅ ꯄꯥꯛꯅ ꯁꯟꯗꯣꯛꯈ꯭ꯔꯕ ꯐꯥꯝꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ. ꯑꯍꯥꯡꯕ ꯃꯐꯝ ꯑꯣꯏꯕꯅ ꯆꯥꯟꯗꯅꯤꯒ ꯕꯤꯃꯣꯜꯒꯒꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗꯤ ꯄꯤꯛꯇꯛꯅ ꯎꯕ ꯐꯪꯂꯦ. ꯍꯛꯆꯥꯡꯅ ꯃꯐꯝꯁꯤꯗ ꯂꯩꯔꯕꯁꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯋꯥꯏꯗꯤ ꯂꯧꯇꯥꯡꯁꯪ ꯑꯗꯣꯝꯗ ꯂꯩꯈ꯭ꯔꯕꯒꯨꯝ ꯈꯜꯂꯦ. ꯔꯣꯍꯤꯠ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯃꯁꯥꯗ ꯐꯥꯎꯔꯛꯂꯤꯕ ꯃꯤꯁ ꯇꯧꯕꯒꯤ ꯏꯍꯨꯜ ꯑꯗꯨ. ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯇꯨꯡꯗꯒꯤ ꯇꯞꯅ ꯀꯣꯜꯂꯛꯂꯝꯃꯤ. ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯂꯨꯗ꯭ꯔꯕꯁꯨ ꯆꯤꯜꯁꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤ. ꯔꯣꯍꯤꯠ ꯃꯃꯤꯠꯇꯨ ꯈꯪꯕꯪ ꯄꯥꯡꯊꯣꯔꯛꯂꯒ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯊꯝꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯅ ꯐꯠ ꯂꯧꯊꯣꯛꯂꯒ ꯃꯁꯥ ꯄꯨꯝꯕꯗꯨ ꯆꯦꯜꯁꯤꯂꯣꯝꯗ ꯄꯨꯂꯞ ꯂꯩꯁꯤꯟꯗꯨꯅ ꯌꯥꯝꯅ ꯍꯩꯅꯗꯅ ꯌꯦꯡꯉꯤ. ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ? ꯑꯩ ꯅꯪ ꯄꯥꯝꯃꯤ. ꯁꯣꯔꯤ ꯃꯤꯁ, ꯑꯩꯗꯤ ꯅꯪ ꯄꯥꯝꯗ꯭ꯔꯦ. ꯆꯦꯜꯁꯤ ꯌꯥꯝꯅ ꯀꯦꯁꯤꯟꯅꯅ ꯀꯧꯔꯛꯂꯝꯃꯤ. ꯔꯣꯍꯤꯠ ꯆꯦꯜꯁꯤꯗ ꯄꯩꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ. ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯆꯦꯜꯁꯤꯅ ꯇꯥꯞꯐꯥꯈꯤ. ꯔꯣꯍꯤꯠ ꯃꯃꯥꯏꯗꯨ ꯆꯦꯜꯁꯤꯗ ꯂꯩꯁꯤꯜꯂꯤ ꯑꯗꯨꯒ ꯁꯛꯀꯛꯇꯛꯅ ꯍꯪꯂꯛꯂꯝꯃꯤ. ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤꯁꯦ? ꯆꯦꯜꯁꯤ ꯅꯣꯛꯃꯤ. ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯑꯩ ꯅꯪ ꯄꯥꯝꯃꯦꯅ. ꯋꯥꯗꯨ ꯍꯥꯏꯔꯒ ꯔꯣꯍꯤꯠꯀꯤ ꯃꯅꯥꯛ ꯍꯦꯟꯅ ꯅꯛꯅ ꯆꯪꯁꯤꯜꯂꯤ. ꯑꯗꯨꯒ ꯔꯣꯍꯤꯠꯀꯤ ꯉꯛꯁꯝꯗ ꯀꯣꯟꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯀꯣꯟꯕ ꯅꯪꯍꯧꯗ꯭ꯔꯦ. ꯔꯣꯍꯤꯠꯅ ꯈꯨꯠꯂꯩ ꯊꯨꯅ ꯆꯦꯜꯁꯤꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯈꯤ. ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯑꯣꯚꯔ ꯑꯣꯏꯕꯗꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯣꯝ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯩꯁꯦ ꯑꯉꯥꯡꯅꯦ ꯍꯥꯏꯗꯅ ꯅꯪꯅ ꯄ꯭ꯂꯦ ꯇꯧꯕꯗꯣ. ꯍꯧꯖꯤꯛꯇꯤ ꯑꯩ ꯊꯥꯏꯅꯒꯤ ꯔꯣꯍꯤꯠꯇꯣ ꯑꯣꯏꯗ꯭ꯔꯕꯅꯤ. ꯅꯪꯅ ꯄ꯭ꯂꯦ ꯇꯧꯕ ꯌꯥꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯊꯤꯔꯨꯔꯣ. ꯑꯩꯉꯣꯟꯗ ꯍꯧꯔꯛꯑꯗꯤ ꯅꯪꯒꯤ ꯃꯇꯝꯁꯨ ꯃꯥꯡꯅꯤ. ꯅꯪꯒꯤ ꯐꯖꯐꯝꯁꯨ ꯂꯩꯔꯣꯏ. ꯋꯥꯗꯨ ꯍꯥꯏꯔꯒ ꯔꯣꯍꯤꯠ ꯆꯦꯜꯁꯤꯗ ꯄꯩꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯒꯝ ꯊꯣꯛꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ. ꯆꯦꯜꯁꯤꯁꯨ ꯂꯩꯃꯥꯏꯗꯨꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯇꯥꯔꯒ ꯂꯩꯍꯧꯏ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ.
Rohitna chatkhibagi sahum hek phangbaga Chelsea mamaidu tapna nonkhatuna thonglomda yenglakhlami. Biroina na yenghawi Rohitna chatkiba domda sonthangna na solhawi. Aina mamangta talankibaduna nang naibu warubane haiba aisu khagi. Nangi thamoiduna aibu ngakpirakpa mikupta phawba. Ai ngaige ko. Mathangi numitni Avethoi mama mapani na janaba chak chayom puduna makhogi loktang sangadu tamna lai. Rohit mafam aduda toina lai khangbana Avethoi na Rohit ki chak saruk khara purakpani. Farm yaurakle loktang sangda changduna mana purakpa mayam adu thamlamlaga mapanda muktharaktuna mama mapagi mating pangduna leiri. Pungkhai ama kai ama mama mapaga thabak tawduna leiraba matamdu phawba Rohit lakpagi mami ude. Avethoi mi paiba phawrakle mamai lei leiduna yengba haurakle Rohit lakpra haiduna. Madoi midubu ledharajano nang khaidi lakpa matam moirabani mayumdaga amuk tummaga leramde mansile. Wakhal khana khana maso asong mating pangsili. Tanjaduna Bimol na hairibadu Avethoi na suta haure. Aya, daibungo, somda lengsinbiro daibungo. Avethoi mamai hut leiduna yenglui. Lautang sanggi konthonglomdagi lukhoiga masang madaw yamna fajabi nupi amaga changminarakpadu Avethoi na ure. Chandaniga Bimolgadi maroi tharambadu leplaga lukhoi okpa chatkre. Avethoi gi mityengdi lukhoiga lakminariba nupi adu doina thamkre. Avethoi mana fawba asuk ngaujarabasina atopa nupasingna karigi ngauramloi. Rohit ki mache soidana oiramgani khali Avethoi na di. Adubu thangnaba mikupta mama tomta wahang mayam ama hangjai. Rohit ki mache leikhibra haina. Chandani amadi Bimolna mangthaduna changlakle makhogi loktang sanglomda. Avethoi na manungdagi moramari puthoraklaga thami makhoi phamnana bahaiduna. Lukhoina Avethoi nangbu nungairibo. Avethoi nokfe tawraga nungairiye kaka kakadi anayek amata yaudaba natro. Lukhoi moraduda tamna phamtharaga hoini anayek yaudana nungaina leirine kakaso. Nupidusu mora amada phamthei Chandani ga Bimolga su phamkhre. Avethoi na makhoigi nakal oirap leptuna lei. Ihe aidi ngasaidagi babu oirudini tawrise. Lukhoi makhutna Chelsea da ingi tawduna tu aigi nakanda phamliba nupi macha se Chelsea kawi. Mafamsida nahan yaurakpani. Aigi imanaba amagi macha nupini. Masu mafamsida kuina leigadaba nateda. Aduna Avethoi na sangladi Chelsea se ngahaktang koithokpu pubigara haina thawbanine. Aigi ichanupadudi hojik phawbu tumhauri hawgalu yahudene. Bimolna Pujasanu adubu kiyam waba thabak none. Bimol machanupida onsillaga Avethoi chalo nang jije ama laise asoi phawbuda puthokpirudo. Hoi baba. Wado hairaga Avethoi Chelsea da yenglaklami. Masak mata aduk changkhonbi yenglakai pen banaidabi mahaktuga Rohit amadi lukhoigagi marakta leinariba mari adu karino haina matomda hangba hurakle. Avethoi ga Chelsea ga asum laklami phajaba mafam kaya khanduna. Lukhoigi nangna saba botanical garden adu yaurakpada Avethoi na hairaklami. Aduga sisina kaka lukhoigi handak nangna saba garden duni. Wado hairaga Avethoi nokmi tawna Chelsea da yenglaklami. Chelsea wangang dabi Avethoi da nokfeta maktawramlaga magi khongror pocket dagi magi phone adu lokthoklaga Engel fajaba kaya makhanduna selfie tawba hawkhre. Ngasaidagi makhoi ani lakminarini na tawribadu walang amata ngangnade. Avethoi na magi haifam thokpa karino khara hairi. Makhoi na lakliba mafamdugi maramda. Chelsea gyan tai khangde tade khangde makoktu pangnumda nomi nokfe tawduna. Chelsea na photo namlingai tanja adoda Avethoi mana thokpa karino khara tawduna lei. Chelsea ki matawduda warisana ba hawjin bataladuna. Avethoi laimaiduda ninkhang phamtharaga makhuna chetek ama paiduna leibakta khotlaga leiringai tanja aduda trek lauba makhola mataki.
ꯑꯕꯦꯊꯣꯏ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯛꯂꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ꯫ ꯆꯦꯜꯁꯤꯅ ꯂꯣꯟꯅ ꯑꯕꯦꯊꯣꯏꯅ ꯆꯩꯇꯦꯛ ꯈꯣꯠꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯐꯣꯇꯣ ꯑꯃ ꯅꯝꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯆꯦꯜꯁꯤꯒꯤ ꯃꯇꯧꯗꯨꯗ ꯑꯕꯦꯊꯣꯏꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯉꯛꯆꯥꯅꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯦꯜꯁꯤꯗꯤ ꯌꯥꯝꯅ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ꯫ ꯑꯕꯦꯊꯣꯏ ꯃꯇꯤꯜ ꯑꯃꯨꯛꯇꯪ ꯈꯨꯠ ꯌꯣꯠꯊꯔꯒ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯔꯣꯍꯤꯠ ꯍꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯁꯤ ꯃꯁꯛ ꯂꯣꯏ ꯐꯖꯕꯖꯥꯠꯅꯤ꯫ ꯀꯔꯝꯕ ꯖꯤꯟꯅꯣꯗꯣ ꯌꯥꯝ ꯈꯪꯅꯤꯡꯉꯤ꯫ ꯆꯦꯜꯁꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯤ꯫ ꯑꯕꯦꯊꯣꯏ ꯂꯥꯛꯑꯣ, ꯑꯁꯣꯝ ꯅꯥꯀꯜꯗ ꯆꯤꯡ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯣꯝꯗ ꯑꯣꯏꯅ ꯆꯠꯂꯨꯁꯤ꯫ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯛꯄꯅꯤ ꯆꯦꯜꯁꯤꯅ꯫ ꯑꯕꯦꯊꯣꯏꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯠꯂꯤ ꯌꯥꯝꯅ ꯀꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯆꯠꯂꯁꯦ꯫ ꯆꯤꯆꯦ ꯀꯧꯔꯛꯑꯣ, ꯑꯗꯨ ꯅꯠꯇ꯭ꯔꯁꯨ ꯆꯦ ꯆꯦꯜꯁꯤ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯛꯑꯣ꯫ ꯑꯕꯦꯊꯣꯏꯁꯨ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦ ꯇꯧꯏ꯫ ꯈꯪꯂꯦ, ꯆꯦꯜꯁꯤꯁꯤ ꯃꯕꯨꯛ ꯆꯝꯕ ꯃꯤ ꯂꯣꯏꯅꯕ ꯍꯩꯕ ꯃꯤꯗꯥꯅꯤ ꯍꯥꯏꯕꯗꯨ꯫ ꯑꯕꯦꯊꯣꯏ ꯅꯣꯛꯃꯤ꯫ ꯑꯍꯣꯏ ꯆꯦ, ꯀꯩꯊꯦꯜꯂꯣꯝꯗꯁꯨ ꯆꯠꯁꯦ, ꯆꯤꯡꯁꯤꯒ ꯀꯩꯊꯦꯜꯗꯨꯒ ꯑꯗꯨꯝ ꯅꯛꯅꯔꯦꯕ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯔꯦ ꯆꯤꯡ ꯑꯗꯨ ꯇꯝꯅ꯫ ꯑꯕꯦꯊꯣꯏꯒꯤ ꯌꯥꯝꯅ ꯆꯝꯖꯕ ꯄꯪꯖꯕ ꯃꯇꯧ ꯑꯗꯨꯗ ꯆꯦꯜꯁꯤꯅꯗꯤ ꯑꯕꯦꯊꯣꯏꯁꯤ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤ ꯑꯃꯒꯨꯝꯅ ꯈꯟꯈ꯭ꯔꯦ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ꯫ ꯆꯦꯜꯁꯤꯁꯤ ꯃꯤ ꯀꯌꯥ ꯂꯣꯏꯅꯗꯕ ꯃꯔꯝꯅ ꯑꯕꯦꯊꯣꯏꯒ ꯇꯤꯟꯅꯕ ꯐꯪꯕ ꯑꯁꯤꯗ ꯃꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯕꯦꯊꯣꯏꯕꯨ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯨꯝ ꯈꯟꯕ ꯉꯝꯒꯗꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯇꯧꯗꯨ꯫ ꯉꯥꯏꯍꯥꯛꯀ ꯁꯨꯝ ꯀꯣꯏꯔꯨꯔꯦ ꯆꯤꯡꯗꯨꯗ꯫ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨ꯫ ꯐꯤꯔꯣꯜ ꯌꯣꯟꯕ ꯄꯔꯦꯡ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯐꯤꯔꯣꯜ ꯑꯁꯨꯝ ꯈꯜꯂꯤ꯫ ꯂꯥꯏꯔꯕ ꯂꯧꯃꯤꯁꯤꯡꯅ ꯁꯦꯠꯄ ꯑꯣꯏꯕꯅ ꯀꯌꯥꯝꯕꯨ ꯇꯥꯡꯂꯨꯅꯤ꯫ ꯑꯇꯥꯡꯕ ꯈꯔ ꯌꯣꯜꯂꯤꯕ ꯑꯗꯨꯅ ꯄꯩꯁꯥ ꯄꯥꯏꯕ, ꯃꯁꯥꯒꯤ ꯐꯥꯝ ꯂꯩꯖꯕ ꯃꯈꯣꯏ ꯈꯛꯇꯅ ꯁꯦꯠꯄꯒꯤꯅꯤ꯫ ꯆꯦꯜꯁꯤꯅ ꯗ꯭ꯔꯦꯁ ꯑꯃꯗ ꯃꯈꯨꯠ ꯊꯤꯜꯂꯒ, ꯑꯕꯦꯊꯣꯏ ꯑꯁꯤꯁꯦ ꯄꯥꯝꯕ꯭ꯔꯥ? ꯐꯖꯩꯌꯦ꯫ ꯆꯦꯜꯁꯤꯅ ꯗ꯭ꯔꯦꯁ ꯑꯗꯨ ꯇꯞ ꯂꯧꯔꯒ ꯗꯨꯀꯥꯟ ꯃꯄꯨꯗꯨꯗ ꯍꯪꯉꯤ꯫ ꯅꯤꯅꯦ, ꯑꯁꯤꯁꯦ ꯂꯨꯄꯥ ꯀꯌꯥꯅꯣ? ꯕꯦꯝꯃ, ꯑꯁꯤꯗꯤ 1,000ꯅꯤ, 950 ꯐꯥꯎꯕ ꯂꯧꯕ ꯌꯥꯅꯤꯌꯦ꯫ ꯑꯕꯦꯊꯣꯏꯗꯤ ꯃꯃꯜꯗꯨ ꯇꯥꯕꯗ ꯉꯛꯈ꯭ꯔꯦ꯫ ꯆꯦꯜꯁꯤꯅ ꯗ꯭ꯔꯦꯁ ꯑꯗꯨ ꯑꯕꯦꯊꯣꯏꯗ ꯐꯠꯄꯤꯔꯒ, ꯁꯤꯃ ꯄꯥꯏꯁꯤꯜꯂꯣ, ꯑꯗꯨꯒ ꯅꯪꯅ ꯑꯄꯥꯝꯕ 1,000ꯃꯨꯛ ꯄꯤꯕ ꯈꯔ ꯈꯜꯂꯣ, ꯑꯩ ꯁꯤꯗ ꯉꯥꯏꯒꯦ꯫ ꯑꯕꯦꯊꯣꯏꯁꯨ ꯃꯈꯨꯠꯇ ꯗ꯭ꯔꯦꯁ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯤꯡꯉꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯀꯩ ꯍꯥꯏꯕꯅꯣ ꯆꯦ? ꯃꯇꯝ ꯃꯥꯡꯍꯜꯂꯅꯨꯋꯣ, ꯑꯩ ꯀꯨꯏꯕ ꯌꯥꯔꯣꯏꯕ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯥꯒꯤ ꯁꯥꯏꯠ ꯕꯦꯒꯇꯒꯤ ꯄꯔꯁꯇꯨ ꯂꯧꯗꯨꯅ 500 ꯆꯠꯄꯤ ꯅꯣꯠꯁ 2 ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯗ ꯄꯤ꯫ ꯑꯕꯦꯊꯣꯏꯁꯨ ꯇꯤꯡꯉꯛ ꯇꯧꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩ꯫ ꯆꯦꯜꯁꯤ ꯅꯣꯛꯂꯒ, ꯑꯩꯃ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯠ ꯆꯠꯂꯣ꯫ ꯑꯕꯦꯊꯣꯏ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯇꯤꯡꯉꯛ ꯂꯦꯞꯂꯝꯂꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯗ꯭ꯔꯦꯁ ꯈꯟꯕ ꯆꯠꯈ꯭ꯔꯦ ꯊꯪꯅꯕ ꯗꯨꯀꯥꯟꯗꯨꯗꯒꯤ꯫ ꯆꯦꯜꯁꯤꯁꯨ ꯅꯣꯛꯐꯦ ꯇꯧꯅ ꯑꯕꯦꯊꯣꯏꯗ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯂꯣꯛ ꯍꯥꯡꯂꯒ ꯔꯣꯍꯤꯠꯇ ꯀꯣꯜ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ꯫ ꯑꯍꯥꯟꯕ ꯇꯧꯕꯗ ꯔꯤꯁꯤꯞ ꯇꯧꯔꯛꯇꯦ꯫ ꯆꯦꯜꯁꯤ ꯑꯃꯨꯛꯁꯨ ꯀꯣꯜ ꯍꯟꯖꯤꯟꯅ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡꯗꯨ ꯐꯅ ꯀꯨꯏꯅ ꯆꯠꯂꯕ ꯃꯇꯨꯡ ꯔꯣꯍꯤꯠꯅ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯂꯝꯃꯤ꯫ ꯔꯣꯍꯤꯠꯇꯨ ꯌꯥꯝꯅ ꯍꯩꯅꯗꯅ ꯍꯪꯂꯛꯂꯝꯃꯤ, ꯅꯪ ꯀꯩ ꯄꯥꯝꯒꯦ?